Meitei na LEIRIBA MAKHEI Chin Kuki Singgi separate administration gi Manglan Keidounung da MANGPHAONAROI HAINA All Manipur United Clubs Organization AMUCO gi President PHEIROIJAM NANDO LUWANG na PHONGDORAKLI kumja lising amaga chanipan marifutara mathoida sokna khiba Manipur ningtam lan ningsing numit ka mari leinana AMUCO amasung Thangmaiban United Clubs TUC na sinduna chairau chingda leiba athauba singi khubamda pangthokiba haikat lekat tambagi thauramda wafam asi mahakna phongdokhibani mahakna makhatana hai Manipur asi machet tana thugainaba thengkhang kayara honarakliba safu sing asi ekhoina punna thauna phana thengnaminabagi tangai phadaba lei ngasi su Chin Kuki singna Manipur asi machet tana thugainaba honarakli thawong asi ekhoina taraina lofam thokte Manipur thugainaba chatharakli balan asida India gi aronba khut yaure haibasi mipum khudingmakna khangnaraba wafamni adubu aikhoigi ipa ipu singna ngak senduna thamlamba lamdam asi mitop amatana lawkiba yaroi Chin Kuki singna sagatliba separate administration gi Manglan asi Keidounungda MANGPHAONAROI daba Manglan ni haiki ngasi pangthokiba haikat lekat tambagi thauram aduga mari leinana mahakna makhatana hai kumja lising amaga chanipan marifutara mathoigi lanfamda British Landmi Singgi Makutta Meitei ragani khangna lanthengna kiba thauna pharaba ipa ipusing adugi thauna adu ngasisu aikhoigi I tongda yauri Meitei aikhoigi yeknabagi mafamda changjabagi lichat yaude lanfamda mai pakpa natraga aroiba mikup phauba lanthengnaramlaga thawai katpa haibasina Meitei aikhoigi chatnabini lanfam aduda Meitei Landmi Sing Meitei rabasu ipa ipusingna utlamba thauna aduna ngasigi mirol amadi tungda haurakadaba mirolda achauba thauna ama piri khongjomgi lanfam aduda Meitei ipa ipusing aduna British ta changjaramlabadi thawai hinghaurabasu tungda haurakpa mirol singna makhoibu athaubani haina Keidounungda sonaramloi chahi lising ani henbagi puwari leijaba ekhoigi phuruk asi ipa ipusing aduna utlamba thauna aduna aikoi ngasi ikai phiruk khumdribani maram asina ipa ipusingna utlamba thauna phabagi liklam adu ngasigi mirolna tunggi mirolgi damak ngaklaga thamlambagi tangai phadaba lei hainasu mahakna makhatana phongdokhi lamdam chida koi adugi mati khamthing na waba tangkak hama ohelamda di ngasi gi miron di hingi bai koi se tungi miron na khoi warurakani aduna Manipur thugai bagi wafam di madi khanbiruranu separate amnesty ku wafam mangphaonaroi da mangamani mangbiruranu haibna wafam ji thamjaraga asi adugumba lairam lender tinkraba adungai gi athoba ipa ipu sing aduna ngasi gi miron di hingjari bai koi punamakta iripa iramdam nungsibagi thaunalingen bibiyu iripa iramdam kanjabagi aikoi wakhalon pinabiu aduma ngasigi asigumba senglaba nimit achida akoina athoba chingem phamda haikat lekat tamdana akoigi makhoi makhumdi kai kumna uningdraba sagumba thabak se saruk yaningdragadi aikoi isa se asai lamdam jigi asengba mapari ra mamomla haiba isa ni sagi wahang hangba matam jogyamni aikoi isa si asengba lamdam jigi yelomini asengba mini haibagi seli sendi haiba se sumba ipa ipu singi nimit lab matamda isa da akoigi ipa ipu singi mafumda ikai kumna ningba sumbagi thaunaling jela sina he akoi lepsagadabni aduna akoi mepum khudimak sumba ipa ipu gi sengbu nim echida thamoi dabu resu natraga ipa ipu singi khubam dabu resu natraga ipa ipu sing ningsingbagi thauram to mafam dabu su saruk ya biraga akoi punamak ngasigi nim siri ipa ipu gi mafamda kokno na khurumlaga adugumba laiwai khrabe ipa ipu sing aduna Manipur gi damakta tungi mirong gi damakta wiramba adu matam punamta hoina ningsingli haibado ulminersi haiba wafam simju thamjari